ꯑꯔꯣꯏꯕ ꯄꯥꯎ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯆꯥꯝꯃ ꯀꯨꯟꯒ ꯃꯥꯄꯜꯂꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯉꯁꯤ ꯃꯄꯥꯟ ꯂꯝ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯁꯦꯞ ꯁꯤꯔꯨꯏ ꯂꯤꯂꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ, ꯃꯤꯌꯥꯝꯒꯤ ꯈꯟꯗꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯛꯁ MLA ꯋꯥꯏ ꯁꯨꯔꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯊꯥꯡꯃꯩꯕꯟ ꯂꯤꯂꯥꯁꯤꯡ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯏꯔꯥꯕꯣꯠ ꯁ꯭ꯀ꯭ꯋꯥꯔꯗ ꯂꯩꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥ, ꯁ꯭ꯄꯤꯀꯔ ꯊꯧꯆꯣꯝ ꯁꯩꯇꯕ꯭ꯔꯇ, MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ, MP ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ, MLAꯁꯤꯡ, ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯤꯚꯤꯜꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯅ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯈꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯛꯇ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯆꯦꯟꯕ ꯃꯊꯧ ꯇꯥꯏ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯂꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯅꯤꯄꯨꯔ ꯀꯜꯍꯧꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯑꯐꯕ ꯇꯨꯡꯂꯝꯆꯠ ꯁꯦꯝꯂꯝꯅꯕ ꯈꯦꯠꯅꯕ ꯀꯌꯥ ꯊꯥꯗꯣꯛꯅꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯂꯩꯉꯥꯛ ꯑꯃꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯕꯥꯛꯀꯤ ꯇꯨꯡꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯈꯦꯟꯅꯕ ꯊꯥꯗꯣꯛꯅꯗꯨꯅ ꯑꯐꯕ ꯑꯗꯨꯗꯤ ꯑꯐꯕꯅꯤ ꯍꯥꯏꯕ ꯉꯝꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯁꯨ ꯃꯥꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯚꯤꯖꯅꯔꯤ ꯂꯤꯗꯔ ꯑꯃꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯤꯗꯔ ꯄꯨꯝꯅꯃꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯟꯊꯔꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯅꯤꯅ ꯍꯟꯗꯛꯀꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃꯅꯤ꯫ ꯑꯗꯨꯒ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯡꯁꯨ ꯍꯦꯟꯅ ꯇꯥꯏꯠ ꯑꯞ ꯇꯧꯔꯛꯄ, ꯍꯦꯟꯅ ꯀꯤꯌꯔ ꯇꯧꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯎꯠꯂꯛꯑꯦꯕ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒ ꯇꯥꯏꯠ ꯑꯞ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯆꯍꯤ ꯆꯥꯝꯃꯒꯤ ꯂꯤꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯍꯧꯕ ꯗ ꯔꯥꯏꯠ ꯇꯥꯏꯝ꯫ ꯃꯁꯤꯗꯩꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯅꯕꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯐꯤꯂꯤꯌꯦꯁꯟꯒꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯏꯁꯨꯗꯨꯗ ꯄꯥꯏꯈꯠꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯗ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯟꯅꯕꯤꯔꯒ ꯆꯨꯝꯃꯒꯅ ꯏꯁꯨꯗꯨꯗ ꯆꯨꯝꯃꯤꯅ ꯆꯠꯃꯤꯟꯅꯕ, ꯂꯥꯜꯂꯒꯅ ꯂꯥꯜꯂꯤꯗꯨ ꯀꯗꯥꯏꯗꯅꯣꯅ ꯑꯔꯥꯟꯕꯗꯨꯗ ꯇꯥꯛꯄꯤꯔꯦꯔꯒ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯒ ꯃꯅꯤꯄꯨꯔ ꯀꯜꯍꯧꯅꯕ, ꯖꯥꯇꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯀꯜꯍꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯄꯥꯝꯖꯔꯝꯕ ꯃꯅꯤꯄꯨꯔ, ꯑꯗꯨꯒꯨꯝꯕ ꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯄꯥꯝꯖꯔꯝꯕ ꯚꯥꯔꯠ, ꯑꯗꯨꯒꯨꯝꯕ ꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯄꯥꯝꯖꯔꯝꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯁꯛꯇꯝꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯆꯦꯠꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯍꯨꯟꯅꯕ ꯇꯣꯛꯁꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯄꯪꯉꯥꯡ ꯉꯥꯡꯅꯕ ꯇꯣꯛꯁꯤ꯫ ꯏꯁꯨꯗꯨꯗ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯃꯤ, ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ, ꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯔꯣꯝꯗ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯝꯌꯥꯟꯕꯤꯔꯝꯕ ꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯇꯧꯖꯩ꯫ ꯏꯔꯥꯕꯣꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯏꯕꯣꯌꯥꯏꯝ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯆꯥꯝꯃ ꯀꯨꯟꯒ ꯃꯥꯄꯟ ꯁꯨꯕ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯕꯔꯊ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯀꯟꯇ꯭ꯔꯣꯜ ꯀꯃꯤꯁꯟꯒꯤ
MSC CPI gi former chairman Comrade Langol Iboyai Mayauna CPI gi luchingba kayana saruk yaki thorom adu ki manung channa lamyan bahizam irabot ki photo da miyam na hailai katuna ikai khumna bot ki State Control Commission MSC CPI gi former chairman Comrade Langol Iboyai mana lamyan bahizam irabot na Manipur gi apun ba saktam gi damak jat bijat khaidana lawram ba thodang adu ngasi gi mirol na ningsingba yamna maru oire miyam gi damak Manipur gi damak kanaba kaya piramba masa gi di karishu kanaba lawkhidaba miyam gi luchingba amane haujikti mahaki wakalon sing adu Manipur da yamna mathau tarakle haiki की आलमन सिंगना मणिपुर कायदनब होनरंबदो अखोई लमदम सिदा होजिक लेरिबा कुकी की आलमन खाई पुनमकना मोइना नुक्सीना आलमन सिंगदुना चेन थाजरग थमंबा मणिपुर से कायदनब की वाकल सोइदन लेरमगने न खले अदुना नहा सिंगना ई खेगलब नहा सिंगना होरइबा तोखाई निंगबगी वाकल से आलमन सिंगसेन वारक पीदना वाटेम बिदना ताइसन बिदना अपुनबा मणिपुर की आई फिर सक्तम मधु अमुगना हलकनब होनबदा जनने ताई जमीराबोत मांग थमगा मान पामजरमी मयाम से मसी थबक ओइना पांगथोकनब होनबगी तंगाई फदब लेरे हाइसे ngasi gi thoram adu ki manung chana Manipur gi tongan tongan ba mafam kaya dagi lakpa school gi mahiroi singi oiba march past competition amasu CC school dagi hauraga iboyama sumang lila sanglen phawba chatuna march past competition adu pangthokhi Thangmaiban United Clubs ka puna khusham naduna lamyan bahizam irabot ki chama kunga mapan subaning sing thoram Thangmaiban chairau chingda leiba lamyan bahizam irabot ki khubam da pangthokre thoram adu da amuko TUC ki thaupuba sing Thangmaiban United Club ki miyoi sing amade miyoi kayana saruk yakhe thoram adu da amuko gi president Sorokhaibam Sanjoyna lamyan bahizam irabot ki matik magun asi thoidok hendokba amane mi amana thabak oina pangthokpada waba thabak kaya mahakna pangthoktuna khunai asi achumba maikai da purakna ba honaramba misakni haiki Bombay amadi Kolkata da communist ki ba meeting kya yoki adugo loina kasar meeting kya board lek misamni adugo oda maha se maikai khuding makta awaz I think kaya khalak thenara ga su khunai asi ki oda makta di kathok pada hanwa lektana kathok lambadna ngasi ki miron aikhoi gi ibudo aikhoi gi lusing pure sebo angam ba sadanjali khar katbog loina aikhoi gi mahana pamjarim ba ning tamba mahana pamjarim ba self determination ado ngasi ki khunai kophum thokte SAP Shirui Lily campaign hodokre Miss Shirui Lily Organizing Committee Indigenous Foundation Anina Directorate of Environment and Climate Change amade Department of Forest Government of Manipur ga khusham naduna Jingmairong da leiba Classic Grande da pangthokiba thoram aduda Directorate of Environment and Climate Change ki Director Dr. T Brajakumar na Prithibi asida phangliba thawai panba pandaba jiba khuding amana amada saidanglaga hingminar libani mioiba aikhoina khudong chaba khara kidamak kauthoklaga manghan ta'ale tongi mirol gi khande Shirui Lily nature na pibirambani ipai pusingna yokhatlaga thambiramkhe chawkhatlaba scientific knowledge leiraba aikhoina de manghanbagi thabak tawre kaibulam jaw khakta da phangba sangaina mangkhiba thoklabadi mioiba aikhoisu nomadi leifam leiraktana mangkhiba yai haiba takjarabani aikoi ni hingliba planet pu nungsiba loinana collectively thabak tawminaba changi haikhe Lily is also one living things maso life manebo life ko iba Shirui Lily na mangadi we are also human being also one kind life koju samane koju mangadi kedo mangadi nongin mangadi ju kedo mangadi extinction hai wa em lebe biodiversity movement sa sina mi sina daga any living things is na magi habitat si lebe no ara kana magi no abi jaga thi sa debo that's called biodiversity extinction hai wa se koi very recently it comes to all the people that it's alarming to all that due to the changing of this climate pattern climate science the extinction rate has been increasing day by day I was saying every second 3 species has been extinct from this world
Handak pangthokiba Shirui Festival da Miss Shirui Lily da first runners up takibi Desti Athokpam Devi amasung second runners up takibi Ishda Samungla Jamang Anina State Flower Oiriba Shirui Lily na Aikoigi identity Oiribane Shirui Lily na mangkiba haibasi Aikoigi identity mangkiba gamanai campaign asina Aikoigi identity kanminnanaba Jingkhak natana tampakta khunda minariba yellow purup singna punna hona minabagi paujel pigani haike Shirui Lily is our state flower, and it is our identity. It gives us identity, and it is what we need to do. It puts Manipur on the map of the world, and God has blessed us with so much, and yet we do not work for it or towards it. So we're all collectively come together and safeguard this. For the identity, our identity card, Shirui Lily already for the identity of mom to Japan. Cool me, una tana Shirui Lily kadang na father ya the Shirui ba. Jing tam adi si kaya na collective effort criminal ka kung state policy. IDP singi ay panaba khandre law and order ngak pangamdre MLA sing Delhi na haiba tawduna leire miyamgi khandaba lengak ama oire haina Kaksing Kendra gi ex MLA White Surchandra ngase Palace compound da leiba mahaki mayumda pangthokpa paugi mifamda haikre mahana makhatana miyamgi luchingba oiriba MLA sing asina IDP singna chahi ani makhai hena leifam chapam khangdana leirakpa sigidamak tang taba mafam piba ngamdaba Irang Asilosinaba Honaba Udabasi Pende Delhi na Hairaga Tabak Toba Masaki Oba Wapam Pongdok Bangamdaba Ngaktangaire Masi Laibak Tibane Mahangna BJP daki Tokpagi Maramde Center Amadi State ki BJP na Toba Tabak Toram Kaya Asi Pendabadagi Congress da Yawani Haiki Manipurna Wari Basi Masi Manipura Hijam Irabal Kumama Later Magadi Sumis Tomoy Masidi Masagi Subida Yangba, Tika Karatorga, Kara Lutor Karapa, Adi politics Kano, Leva, Napa Sikarino, Kangaba, Maya, Mama Equina, Tagalapogi, Levaxi, Itin and Naktabadagi, Levaxi, the rule of law, enforce a woman dava, Katopoga Rinangasi, Tabak Dodabadi, Torpangatani, Manipura, Bangladesh is no, Myanmar is no, drug, Latraka, drug, Roman, Latraka, terrorists, no, my five men, Sangapadadi. What they are doing? How many mamanda asara pulgi statement the last 1 year the 20,000 hin sang a have Myanmar dagi. Other border the central government ngap. Ala karito like Manipur si drug na Lucian Gigazi, Kalabrazi, big question mark neba. Ibo bi UPA government matamda akoi borrowing debt si 6,000 crores si 100 BJP government man pasha pusilam dina Shirui Lily public akoi awam oire heba. Howsi ti in tabda 20,000 crore hele heba. Any government la pama se awam oide kilometer sani gi transport cost na kilometer lisingani de hentar gadi kanana invest doino. Guwahati da Some yakai people cement to see the satellite PMni illegal over tax mama lambida. And how the government of India has been allowing to continue such illegal activities for the last 70 years. IDP came to me societal name. Matai Mano Masa Masu Kama the Pul Sahi and Nimaka Ahum Tumkalopa Kanyun. Lamyan Bahizam Irabot ki Chama Kunga Mapalak Suba Irabot Ningsing Numit Ngasi Irengbam the Supang Tokre. Lamyan Bahizam Irabot Celebration Committee Irengbam the Sinduna Irengbam Kangje Bungdalaiba Irabot ki Mitamda Lamdam Aduk Miam Amadi Mahiroi Singna Highlight Katuna Pangtoki Batawamaduda Irabot Celebration Committee Irengbamgi Founder Secretary Irengbam Sobat Chandrana Laikidraba Lamyan Bahizam Irabot Kumbalu Singba Ama Ngasigi Mirol na Tangai Fadre Haiki. Assam ki Hozai Nandapurda Patriotic Writers Forum Manipur Amade Manipuri Women Literary and Cultural Organization na khusam naduna Jama Kunga Mapalak Suba Lamyan Bahizam Irabot ki Mapok Numit Ningsing Thoram Pangthokhiba ka loinana PAWF Manipurna Jahi Khudingi Lamyan Ba Irabot Ningsing Thabungi Manung Channa Piduna Lakpa Lamyan Ba Irabot Lifetime Achievement Award Lisingani Kunga Manga Sangnai Rabamyoy Ohumda Piduna Ikai Khundaput Kre
Chahi asigi oina hozaidagi social activist thangjam irabot sing amade social and cultural activist laitonjam akham amade Manipur dagi sagnairaba ayiba ya school khwairakpam da piduna ikai khumna butke award aduda sel oina lupalising manga sol citation amade memento amamam yaure Ningasigi Thoramadu PAWF Manipuri President Nauroibam Kambaluangna Athoiba Mitung MWLCO gi President Haurongbam Kunjabati Amade Dakshin Jagojan High School ge retired headmaster Wakram Dizamani Amade Dol Pukri Development Block Hozagi Chairman Laishom Asokna Chingbana Sarugyaki Irabot Memorial Charitable Trust amadi Lamyanba Irabot Khongul Tunginba Lo Pisumthong Oinam Lekai na Sinduna Lamyanba Irabot ki chama kunga mapalak Shuba birth anniversary Pisumthong Awang Lekai gi Nongthombam Lairak Community Hall da pangthokre Saruk yakiba singna Lamyanba Irabot ki maphamda Lai Shukatuna ikai khumna butki Hizam Irabot Memorial Public School gi Mahairoi Singna cultural program sing pangthokhe Thormaduga mari leinana cultural activist RK Bobos Nana ngasi-ngasimak oiriba Manipur ge pukning nungsiningai oiraba saktam asi lamyanba irabot na toramba thabak thoram singda mayek sengna khanghalami haibasi saruk yakiba miyamda paudamki Citizen Association for Rural Development Wabgai na Sinduna Hizam Irabot ki chama kunga mapalak suba ningsing thoram EYDMDA ground da pangthokre thoramaduda MLA Dr. Usham Devan amadi atai masak naiba miyoi kayana sarukyake thoronggi sarukama oina lamyanba Irabot ki maramda iba essay competition yauna tongan ba changdamnaba singi makok mathang taraba singda manamathum singsu yenthoki Lamyan ba Irabot ki chama kunga mapalak suba mapokumon thoram Tripura da su tongan balu kayana sindu na pangthokre Irabot Memorial Trust Tripura Manipuri Sahitya Parishad Tripura Laikol Manipuri Cultural Organization amadi Marup Cultural Organization na sinduna Dharmanagar gi Rajbari Khwai District ki Durganagar Lal Singh Mura West District amasung North District ki mafam singda miyamna thoram pangthokpaga loinana Lasim Luching Purelgi Mitamda Laisu Katuna Ikai Kunaputki Jananeta Hizam Irabot ki chama kunga mapalak subama pokumon thoram Jananeta Hizam Irabot Memorial Trust GIMET Jiribamna Sinduna Jiribamgi Babu Parata Leba Rajkumari Sana Tombe Vidyalaya Jiribamgi Auditorium da Pangthokre Tharongamari Lainana Jiribam District Leba Tongan ba school singna sarugyatuna March Past competition amasu pangthokhibaga loinana makong mathang takraba singda manamathum singyen thokhe Thoramaduda ex MLA Jiribam Asangbam Biren JMAT Jiribam ki lifetime president Dr. Chandam Kamal DC Jiribam Krishna Kumar na chingbana sarugyakhe Irabot ki thabak thoram sing yenglurabadi laipok ka chapmanai haibada haiman bathokloi Irabot kumba laipok asi ngasi leiramlabadi hauzik thokliba irang asi leiramloi divide and rule policy ngaihak ki harau hanba kanglon sing aduna ngasi di Manipur asi machet tana kai hanbaga manare hauzik ki mirolda laipok Irabot amuk hana aikhoi gi marakta poglakpa oirasanu haina hanagi jiri banggi ex MLA Asangbam Birena phongdokre Irabot ko sa City Manipur kasi thoy ba irang leiram ba taragani aina khanbada hauji leibi irang si leiram mo he nei na Manipur ki rajniti wala India ki rajniti wala mayam singa divide and rule appeasement policy da harau bhanna policy pate kar ko da ngasi di ke do ga Manipur se loi na macet pugai raga tum chabu ngan da Manipur mo he la aduna aina asa tawi Aikon Iraq sidagi Irabot kumba laipok amatan pokpirok poisano Irabot de Observation Committee Wangjing Tenthana su chamaga kunga mapalak suba lamyan bahizam Irabot ki birth anniversary thoram ngasi Wangjing New Bazar da laiba Korirol Sandok Loop Sanglenda pangthokre miyamna Irabot ki mitamda laishu katuna ikai khumna bodke Wangang kiba singna lamyan ba Irabot na apunba Manipur amagidamak kathokpaga loina na honaramba kayabu singthaki
Socialist Students Union of Manipur na susintuna All DC Complex Lokoi Pat Bisnupurda Irabot Ningsing Numit Pangthokre. Relief Camp atuda lairiba IDP Mahiroi Singda Union gi Maike dagi exercise book amadi ahal oiraba singna sizinanaba blanket chu khusinaki. Union gi President Suraisam Yaimana Lamyan ba irabot na pamjaramba wakalon adubu SSUM na matau tamjaduna thabak ta ontok pangamna bu honare. India amadi Manipur lengak na lisingani kungo humdoi me ahumdage Manipur da thokliba kangluki irang asibu loishin na basin bagi mahutta kumai oina yengduna leithokri. Irang asina maram oiduna relief camp singda leiriba IDP singi yum singda mitop ta pithok payaroi haiki. Mitayna masagi maramdam masagi yumda hanjandri pawa union asina lairiba miyam sigidamak aikoi angamba karigumba kharto orasu aikoi taunanaba honajagani amadi mase lamyanba irabona pamjaramba adugumba liklam dudaiduda chachaba adugumba khongthang amani habase union asina chena thajajarakanda aikoi angamba kharatang aikoi tawjabani ngasi thoiba irang ase ngasi phawbo loishandana thamba habase masi taseng namak अखोगी इजाती सिबु मुथद नबगी दमक लौरप फिरेफ अमरा हाइबसे अचौबो वाहंग मनी अदुना अखोई मतम मतम की मतुंगिना अखोगी माइथोंग असे अखोगी सकलोन असे होंबम संगी मसी होंगनबगी दमक अखोई महिरोई सिंगना अखोई मतम मतम की मतुंगिना अखोई सकलोन दो पुमिनसी Protection and Preservation Committee Manipur PPCM gi makhada lamyan ba irabot ningsing thoram Observation Committee lentok na sinduna athauba singna kathokpa I haiba thimda thapum ama chatharakpa lamyan ba hizam irabot ki mapokumon thoram ngasi konung mamangda leiba lamyan ba sanglenda pangthokre thoram aduda lentok ki convener Laisram Syam Khumana hauzik Manipur da thokliba lan asi India lengak na loishin ba ngamloi maramde kuki amati maitei gi marakta divide and rule policy sanaduna makhoi gi oipa pandam ama phangna ba honari asigumba tanja sida aikoina lamyan ba hizam irabot na chatlamba liklam aduda chatpa tangai fade khanbadagi Tauramasi Pangtokpani Haiki. Situation ni matungina koi chin kuki narco terrorist refugees singase takthok khibagaloina Manipur ing chikpa santi oibelam da mama ohin nabu hunaga dabni haibasi lamyan bi rabon khalamba manaba khunai saukhatpa amasung ing tab khunai dugi wakholo lamani haiba पोचिन ऐना थमजनिंग इबदी मसी पांगथोंग नब होना बकांदा अखोई की लैरिबो लमदम जी की प्रजा सिंग राजनीति वाला सिंग खुदिक बगनसु अखोई इंडिया गवर्नमेंट मखोइन चथरिबो डिवाइड एंड रूल पॉलिसी से यानिंग दे हेबसी सब साना अखोई खुंगम चेद लेमिना दुना अपुनबा मणिपुर मोहन मिनसी हाइबो फम जे थमजरी Lamyan ba irabot ningsing numit kamari lainana kanglai yelho chaingak na sinduna lamsang lamjel ama first lamyan ba hizam irabot ningsing lamsang lamjel pungdong bam thodok ningsing khubam dage nupagi lamjel kairau kendra ki MLA Laurembam Rameshwar Maiteina lam thakre aduga nupigi oina yaipal lamjing kanglop jingarel Tezpur ground dage lamsang lamjel pangthokre lamjel asigi panthung phamna Imphal East laiba Raja Dumra High School da Panthungpam Oike. Ngasig lamjela tu da nupa chanirom amadi nupi humbudra rom na saryake. Lamthungpam da pangthokpa thoram da kanglai yelho chenga ki president nongthombam sanahal na haiki bada lamyan bana jat bizat khaidaba manaba khunai ama puraknaba amaga mateng pangminaba chawkhatpa khunai ama puraknaba honaba amadi mama leba ki dama kathokiba luchingba amani haike. Tungda lamsang lamjel da makong mathang takraba singda manamatum sing yan thoki. Nalhumi support group Kanglai Pakna. Lamyan bahizam irabot ningsing thoram Stern Popular Club Khurai Thoiding Jam Lekai amade Yaipalamjing Nupi Lop Anina Sinduna Pangthokre Gaur Govinda Girls College the Pangthokiba thoram aduda saruk yakiba singna Lamyan bahizam irabot ki photo da hailai kudol katuna Ikai kumnab utke thoram aduda lamyan bahizam irabot na toramba kaya singthaba tungi mirol na mahaki khudung inbangamna ba khona minaba amade angang singna magi haijaba loksing utpana thoram gi saruk oike
वांजिंग एसके लेकाइदा लेबा YVA ग्राउंड दा लमयानबा इराबोट की मितम माइखुम हांगदोकपगा लोइनाना अहानबा जननेता हिजम इराबोट सेलिब्रेशन लिसिंगनी कुनगमंगा की थौरम पांगथोखरे YVA इराबोट सेलिब्रेशन कमिटी अमदे नारेंगबम इबोतोम्बी मेमोरियल ट्रस्ट अनीना सिंदुना YVA ग्राउंड वांजिंग दा पांगथोकिबा थौरम अदुदा वांजिंग तेंथा केंद्रगे तोंगान तोंगानबा मफमदगी लाकपा मियोय कयाना सरुक याखे इराबोट की मितम असि डॉक्टर नारेंगबम राजीव कुमार अमदे माकी फैमिली ना लैखिद्रबा अपोकपा नारेंगबम इबोतोम्बी की मिंगदा डोनर ओइदुना कटपने थौरंग मरी लेना डेमोक्रेटिक पीपल्स फ्रंट मणिपुर की प्रेसिडेंट लोइनाना नारेंगबम इबोतोम्बी मेमोरियल ट्रस्ट की फाउंडर डॉक्टर नारेंगबम राजीव कुमार ना हिरम कयाद मांगजिल थारंबा लुचिंगबा हिजम इराबोट की फिदम इनबगी तंगाई फदबलै हाइखी सलाई कनबलु की मिटेंग मखादा उखोंगसांग यूनिट तलेबा सलाई इको टूरिज्म पार्क तलेबा लमयानबा सिगी मितमदा इकाई खुमनबा उतुना इराबोट निंगसिंग थौरम पांगथोखरे ngasi manipur gi oiriba tangdu leita draba phibam asida lamyanba irabotna lawramba thodang sing adubu nauhona na ningsingduna thau puminnaba matam oire haina chairman salaicha gopal na haiki Jahi khudingi leptana pangthorakpagum lamyanba hizam irabot mapokumon ningsing thorongka mari leinana ngasi kekru yairi club yairi pokna sinduna club asina konba mafam singda amade khulgi crematorium yauna lu nana thamnabagi pandamda lamtu sengdokpagi thoram pangthokre lamtu sengbadu kamari leinana kekru yairi club ki general secretary chakpram brojena laikhidraba layoy khrabalam yanba hizam irapotna chalamba wakalon sing adubo tungda horak liba naha singda ningsing hanbagi pandamda lisang sitna jahi khudingi pangthoktuna lakpagum ngasisu lamyanba asigi chama kunga mapalak subama pokumon thoram numit asida lamtu sengbagi thoram ase pangthokpani haike Lamyan Behizam Iraport ki chama kunga mapalak suba mapok kumunga mari lainana ngasi Bisnupur district ki manungda lairiba kainauda laiba lining thau lam ahing bagi life family gi akoiba sit sengkhre lining thau lam ahing ba thogallu kainau na sinduna pangthokkiba sit pachengba aduda thogallu ki president W Homeshwar amadi secretary Soraisam Somendron na luchingduna पांगथोखिबा दुदा लम अहिंग बगे लाइफम यावना अकोइबा सिट पसेंगबका लोइनाना लुना नाना मदे लाइफम लेंसिंग असिबु तरु तरुना थमनबा इराबोट देगा मरी लैनाना सिट पसेंगबनी हाइखि मणिपुर गुंबा कांगलुक कयाना खुंदाबा लमदम असिददि इराबोट की वाखलोन अखोइना तुंग इंदुना चप मानबा मिटेंग येंगबा ngamba luchingba oirabadi thoklibe irang asigi waroisin purakpada wana thokloi haina thange SCG MLA Tongram Robindron haikre thange SCG manung chana laiba kha thinungai JP gi karen phabida punsi kanna khongthang thawaina Thawai gidamak haiba organization na Manipur gi ahanba oigadaba SC asigi khul asidagi haudokpa oina khul asigi yumthong khudingdagi mana ngamba cheng sing puthokna duna kendragi phibam soklabe imungda mateng pibagi thabakta cheng hapnanaba kairen phabigi yumthong khudingda plastic ki daba yenthokpagi thoramda MLA Robindrona haikre Manipur Dramatic Union MDU na sinduna chama kunga mapalak subalamyan bahizam irabot mapokumon thoram pangthokre thoromaduda sarug yakiba singna lamyan bahizam irabot ki photo da hailai katki thorongga mari lenana MDU ki president Soraisam Keswaramna lamyan bahizam irabot su MDU linkhat pada achauba thodang lauke mahak founder member oiba khak natana MDU gi arepa marup drama da hero kumki Hauzik Sinariba MDU ki logo su lamyan bahizam irabotna design torumbane MDU ki oinadi lamyan bahizam irabot apokpa ipani khana chahi khudingi mahaki mapok kumon pangthokpani haiki Kogi town club nataga sada parissa kalin khalabasi maraksta manas force ki kika se sanramba asigi mathakta Manipur Dramatic nen sisu thotho ondana linkhanaba honakpada yawbi ba founder meder sahi gi magi mangan se sham hena ngalakpo siu magi phidam se chengtam sinau nupan pi khoina sate khoina matung inba aduni khoina emdune luxury Lan thungkhak natana punsi phawba kathokhiba lamyan bahizam irabota luchingba munaba singna
कटपा लई लुचिंगबा अदुना पेनबीरमगदरा हाइना एमएलए कराम श्याम नंगसे डॉक्टर कमल लिटरेरी कॉम्प्लेक्स ता हानबा मथोल संकापा अमसुंग जननेताहिजम इराबोट मना लिसिंग अनि कुनगमंगा लांथोकपगी थोरमदा हाइख्रे लांथाबाल कुंजमयाई लेकाइदा लेबा डॉक्टर कमल लिटरेरी कॉम्प्लेक्स ता पांगथोकपा थोरम अदुदा नारोल साहित्य प्रेमी समिति इम्फालना जही खुदिंगी पीबा जननेताहिजम इराबोट मना लिसिंग अनि कुनगमंगा जही असिगी ओइना आइबा बुद्धिचंद्र हाइस्नामबदा एमएलए कराम श्यामना मनादु लांथोखी एमएलए कराम श्यामना मखा तारदुना जननेताहिजम इराबोट लुचिंगबा अमा ओइना मसागी लन थुंखक नतना मियामगी अमसुंग मजातिगिदमक पुंसी फावब कथोकिबा लुचिंगबा अमने माकी मफमदा ngasi lamdam asida luchingba munabasing asina kachariba lei asibu penbiramgadra haibasi wahang amadi oi haiki तममगे मणिपुर की लुसिंगबा नेताजी इराबोटी मियामगी नमुता कथोकपा मरन मथुम कथोकपा पुंसी कथोकपनी आई सुम खलमिनी ngasi की लुसिंगबा मुनबा कोई सिंगजिना कटपा लैसिबो इराबोना पेलमगद्रान अदु वे एनीवे अदि हाउख्रबा सुमबा कथोकबा लुसिंगबा मगी मफमदा इकत तमजबा फंगबसे एखोई मणिपुर खुनाइगिदी ख्वाइदगी लाइबक फबनी आइना लौजगे अदुगा नालोर साहित्य प्रेमी समिति की अदि नहा खरा अदुगा कोई लोकल की वॉलंटियर सिंगना कन्नो होनाबिरगा डॉक्टर कमल की मफमदा संगले नम कच्चब ngambase ai samaki amadi साहित्य प्रेमी समिति की मयाम की सौथोक चनिंगाइनी हाइबा अफमदु थबजगे चामा कुंगा मापन सुबलमयान बहिसम इराबोट की बर्थ एनिवर्सरी गमरी लेनाना सिंगजमई ब्लॉक कांग्रेस कमिटी ने सिंधुना सिंगजमई ग्रैंड कैंपेन हाइबा वाखलोंदा बाइक रैली अमा लोक सभा की एमपी अंगोमचा बिमोल अकोई जमना अखोई की क्लब सिंगजमई ओइनाम थिंगल की ग्राउंड की लमथाखरे ngasi की बाइक रैली अदुदा खुंड्राकपम केंद्र की एमएलए थौचोम लोकेश्वर पीसीसी की मेंबर ओइनाम रोमन मणिपुर प्रदेश कांग्रेस कमिटी की थौपुबा सिंह अमदे सिंगजमई की मियामना सर्ग याखे सिंगजमई केंद्र की मफम सिंबा थुंगना रैली चलुरबा मतुंग सिंगजमई इमा कैथेलदा इराबोट की फोटोदा लैसु कटकी अमदे सिंगजमई दा लाकपा मियामदा उ चारा कयासु लेमने यंथोके अरामबाई टेंगोल यूनिट 48 सगोल बन्ना अचौब थौदांग लौदुना यूथ फोरम क्लब अमदे तोंग्रम लेकाई मेरा पाइबी सिंगापुर सिंधुना लमयान बहिजम इराबोट की चामकुन गमापन सुबा मपोक कुमुन गमरी लेनाना सगोल बन तेरा तोंग्रम लेकाई कम्युनिटी हॉल दा मैरोय सिंगी लायप कंपटीशन पांगथोखरे थौरम अदुदा क्लास 1 दगी 3 फावबा 4 दगी 6 अमदे 7 दगी 10 फावबगे कैटेगरी खाइदोक्तुना चांगदम नखे क्लब की प्रेसिडेंट टीपी शकना लुचिंगदुना लमयान इराबोट की मफमदा लैसु कतुना इकाई खुमनबुटके थौरंग मरी लेनाना तेंगोलोय मैस्नाम विक्रमजितना हौरगलिबा महिरोय सिंदा लमयान हिजम इराबोट की वाखलोन खंगहननबगी पांदमदा थौरम अस्ति पांगथोकपनि हाइके बांगांग सिंदा अखोइना लाइनिंग लाइसोन अमदी खोइगी लेबाक निंबगी इथिन अमा पिजनिंबैदमक्ता कोइना ngasi पेंटिंग की थीम मसी सोशियो कल्चर अमदी पेट्रोलिज्म का मरी लेनाना थमजरगा सिंजबा सिगुमबा अचंबा पेंटिंग कंपटीशन ने मसीदा खोइना मरुइना खोइना थमजरिबा पांदमदी आंगांग सिंग असिदा कल्चर की इथिन नमा पोहनबा ngamnaba खोइना मदुगी पांदमदा पांगथोकचबा दुंबा कंपटीशन ने ना थमजगे लमयान बहिजम इराबोट की मपो कुमोन निंगसिंग थौरंग मरी लेनाना नेदोना कोंगपाल पोरमपाट खेत्री लेकाइदा लूना नाना लेमिनबा पाउजेल पीबा सोशल सर्विस पांगथोखरे लमयान बहिजम इराबोट की चामकुनगा मापलक सुबा मपो कुमोन निंगसिंग थौरंग मरी लेनाना नॉर्थ ईस्टर्न यूथ डेवलपमेंट ऑर्गेनाइजेशन नेदोना सिंधुना कोंगपाल पोरमपाट खेत्री लेकाइ की वॉलंटियर सिंगना क्लब असिना कोनबा जगह सिंग अमदी अकोइबगी लम सिंग लूना नाना थमनबगी पांदमदा सोशल सर्विस कैंप अदु पांगथोखिबनी लायंस क्लब ऑफ इम्फाल चनुरा लायंस क्लब ऑफ इम्फाल लेमरोल लायंस क्लब ऑफ इम्फाल गोल्डन प्राटना इबोयाइमा हॉस्पिटल एंड रिसर्च सेंटर अमदी तखेलंबम लेकाई यूथ क्लब का खुशमनादुना ngasi इराबोट देगमरी लेनाना मेगा हेल्थ कैंप अमा तखेलंबम लेकाई यूथ क्लब की ऑफिस ता पांगथोखरे लेखिद्रब लमयान बहिजम इराबोट की मितमदा सरुक याखिबा सिंगना हाइका लेकत तमदुना महाकपु इकाई खुमनबा उठखिबगा लोइनाना हेल्थ कैंप अदु पांगथोखे कैंप अदुदा मेडिसिन विजन गायनी डायबिटिक डिटेक्शन अमदी लैबोरेटरी टेस्ट सिंगी खुदोंचाबा सिंग पीके लोइनाना हिदाक लांगथक सिंगसु हेल्थ चेकअप की खुदोंचाबा फंखिबा सिंगदा लेमना पीके सही अस्तिगी बोर खुरंबा हियांगथांग लाइरेंबी इमागी खुबमदा पांगथोकली
Angan bayuktagi hauna mioi kayana marwena nupi oibisingna irai leima imagi laisangda kuramba laknare. Thamoi sengna nijaba aningba pambasing amadi nupi singi inungsikki maramda afaba pibi haibagi thajana bisuleire. Mamang chahi singa yengnabada lai kuramba lakpa migi masing khara hantana urabasu tapna hyangthang lairembi iraima imagi khubamda lakpaki chang hengalagri. Hiramsida paudam ama. Lezariba mafamsi hyangthang lairembi imagi laiksang mamangdani mafamsida ngasi tungan ba miyosingi thajanabi matungina Durga Puja ga mari lainana amadi maitai lainingi oinasu ima lairembi gi mamingsi iraima aduga irai laima hainasu koi tungan ba thajanabi aduga pamasing thungnanabagi damakta phangjanabagi damakta miyoi lising kaya na mafamsida lai khurumba laknari ado mamangi sahi singa yengnabada handaki sahi sidati lai khurumba lakpa migi masing si kitang handabara ina khanje adubu lairiba lai committee aduga mafam sida duty tobiriba aduga lai khurumba lakpiriba mayam go unaraga kari laige habado makhada ba paudam thamjarke yam nungai ngasigi lai khurumba chalobase na mukti am tin bane ado ngasidi khare ko me yam tin nungai lai khurumba se yam nungai la eba ko haidi yam koina mamang de su khoiram haude ba ko khoi dia ada yam nungai la e ado nining ba por khara de dum ni rega la kai lamdam sida hai tare manipur da chahi ani mukchi hena irang leire mam loi wana re ado sigi matang dadi lamdam sida muk tangdu leita ba hanjilan biyo gaina ni biram lo ni ramme haibadi chahi ani mu yam wana mapal pa thok tage le ram ba nungai ta bado ado tamdu leita bo hen biyo anan ni ramme mafam jidu lakpi na miyam ki khudong chana yam ka tengmang biriba security kangbu medical team kangbu adagi charging aram by tenbon khara mateng pangbiri aikoina hoji tawjari jiwa hana halaman jinga tawbiram jing thauram pareng de khudung ilaga pantok jabane anuna akoi mathang da muk pubira pasingna jo aikoina hangjaba hajaba pokta ke bijaraga moina so te gaidana miyam ki seba tawba ngamnaba jekin haron jigya koina karga akoi tawri ngai ji mo jo bakchi yaholi khara tari horen bor matam da chilakadaba male hojikidi tari au nahangai di sungai kanje dum pong namabane ba Kasi angan ba pung mga makaidagi kung nalaksabani mi di kyam chile mamang sahi singa yengaw kamar ko Mamang sa hiyeng na badadi mi se handak kize yam kahin na chin badi oidri haji tare ko khudong cha da ba haji khudong cha da badi ka shubudi laite aduga nuksa sarak pa se koi ngasi ko na di koi satin je purak ta bana maram maraga haidi koi hauji bor matam je nungthin doi na tai ba ko aduna hauji budi mi pak sina de aduga nungda wayam nungthin ji di amuk nuksa sara kan da mi je pau nam na ka dori ba sum kan ji da koi je satin di kha wa le hai tare haji koi jo sai da kana kai dori na yeng du ni na koi jo mu ado keno se nupi ni na ko ayam bana ima da sim nupi na su kuram ne isa su nupi ni like kurum ning bodi phau ro mana mayam na service ka pira lei base se kari phau ke mi na like kurum ba la ka su pura kari phau bi ge hoi akhoi ju keraga yamna nana keraga budi lakninge ado adum akhoi ju khoi di khoiram mure aduga hoi akhoi ju nupi oi bani na kit mayam na kenai ba sumai na de akhoi ju keraga di lakninge adubu akhoi kathok ba hai tare ko haidi ngasai gi kaino wan tharak pa kholak pa adu mai to bodo akhoi ju mai seba tawjage na adum sacrifice tawjare hai tare handaki chahi sida like kurum ba lakpa mi gi masing si mamangi chahi singa yengna badadi khara makai handai haina mafam sida leibiramba lai kurumba lakpa duga tongan ba service sing pibiriba lai committee gi miyoi sing na phongdok pirakpadi lei adubu aikoina ngasai mafam sida yogjarakpa matam dudagidi hojik pawba sida migi masing sa suki matik henkalakpra haina uzai aduga numidang waram pawbadadi migi masing si mapung phana tinduna mafam sida miyoi lising kayana tillaga lai kurumba lakpagi saktam dudi uba phangani haiba thajabadudi thambire ISTV news ki damakta Premchan namaraga loina na paudam jariba longjam gunasandra hiangthang lairembi Hayeng October ama Socialist Revolutionary Party Sorepa Kanglai Paki Mapok Numit Kamari Lena Iai Papausel Pirakle Sorepa gi Chairman Toijam Ibo Chawna Khudyak Piduna Thadorpa Cherol Asina Irei Baki Ngamkhai Amadi Ning Tambangak Nabagi Lanphamda Thawaina Pontha Pikraba Athoba Singh Lanpham Asida Laikhidraba Irei Baki Chamjaraba Micham Miyam Pumnamaki Maphamdasu Ikai Khumnabu Udlagre Laibaki Haurakliba Naharol Mahairoi Singbu Lamjing Lamtak Piriba Oja Singh Laibak Miyamgi Punsi Bungak Senbiriba Punsi Kathoktuna Laglibi Mairapai Ima Singh Lamdamasigi Purupum Namaki Purupcha Singh Nungai Yaipaba Punsi Rol Amapi Bangamna Bagidamak
चारोल सुरोल कया सु नोमदुना लाकलिबा लौमी सिनमी पुमनमकी मफमदसु इकाई खुमनब उतले हाइरे पोथोक पुथोकपदी लौमी सिनमीना पुथोकपनी अदुबो मखोइना पुथोकलिबा पोथोक अदुदी मखोइगी ओइजेदे चिंगदसु तंपाक्तसु अनिमक्ता सेंजाव पाइबा एमएलए मंत्री सिंह ठिकादार सिंह सेलेब पुथोकपा ngamba masing likpa सेंजाव पाइबा सिंह मखोइ पुमनमक असिबु लमजिंग लमताक पिरिबा दिल्ली की थौपुबा सिंह मियाम असिना फुरुक की पॉलिटिक्स तौदुना कांगलैपाक मणिपुर की अपुनबा सक्तम थुगाइरिबनी हाइरे इंडिया की खाइदोक खाइजिन तौबा लैंगाकना अपुनबा कांगलैपाक मणिपुर अमदे वेश्या की फुरुप सिंहबु मतम चुप्पकी ओइना खाइदोक नहंदुना थमले लमदम असिदा लैरिबा फुरुप सिंहना निंग तंबा अपुनबा लैबाक अमा सेमगत मिनबगी वाखलोन यावना खनबदा मतम थिंथा हले हाइरे मणिपुर यावना वेश्या लमदम असिदा चंगसिलिबा निंगतम यावल की खोंगथांग असिदा खरदंग ओइरबसु मांगलोमदा मियामगा लोइनाना माय पाकना चंगसिनबा ngamnabagidamak thamba warolni haina cherol asina makha tarakli hoji pawgi marthana tembre amatang lominasi honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakaba amadi kuchu kumen senghallakti khuding maksibu ngaktokke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring maring chatlaga lok kangkhu khuraba capidon cup syrup thakpiu capidon cup syrup ब्रेक मतुंग दामुकना तराम नोकचरी मखाताबा पाउदा आरपीआई अथवाले मणिपुर ब्रांच न सिंधुना चामा कुनगा मापलक सुबलमयान बहिजम इरापोर्ट के बर्थ एनिवर्सरी थोरम कैसामपत्त लेबा पार्टी ऑफिस त पांगथोखरे थोरमतुदा पार्टी सगी वर्किंग प्रेसिडेंट याउना पार्टी की थौपुबा अमदे वुमेन विंग यूथ विंग की थौपुबा कयासु सरुक यादुना इरापोर्ट की फोटो द लैसु कतुना अमदे मिनिट अनि तुमिना लेपतुना इकाई खुमना बुटके थौरमतुदा वांगांखिबा कयाना इरापोर्ट न तौरंबा अमदे महाकना पामजरंबा थबक थौरम कयाबु नहोंगना निंगसिंखे वर्किंग प्रेसिडेंट लाइटुंजम हरिदास न हाइखिबदा ngasi matam asida irabot kumba luchingba ama lamdam asida leiba mathau tare ningthaugi macha lauduna nungai yai phana leiba yaraba mahakna miyamgi khanduna adungba nungai yai phapa kaya adubu thadoktuna miyamgi damak thorakhiba amade jail da phawba changkhiba luchingba amani haina singthakhi स्वास्थ्य ही सेवा की मनुंग चन्ना स्वच्छ महोत्सव लिसिंगनी कुनगा मंगा की थोरम ngasi केबी के थौबाल की ट्रेनिंग हॉल दा पावगी मिफम पांगथोखरे पावगी मिफम अतुदा एसएमएस प्लान प्रोटेक्शन लॉन्ग जंप बॉरिसना कैंपेन असिदा तोंगा तोंगानबा एक्टिविटीज सिंग क्लीनलीनेस ड्राइव लिटरेरी कंपटीशन हेल्थ फैसिलिटीज प्रिवेंटिव हेल्थ चेकअप सिंग एस सेल्फ हेल्प ग्रुप्स एनजीओस अमदी लोकल बॉडी सिंगा खुशमनादुना पांगथोकले नुमित 15 चुपना पांगथोकपा प्रोग्राम असिदा बेनिफिशियरी 495 पार्टिसिपेंट सिंगना सरुक यादुना माय पाकना पांगथोकले हाइखि कैंपेन असी खुद एग्रीकल्चर की सरुक अमा ओइना खोना पाखतखिबसी वेस्ट टू वेल्थ हाइबदी म्यामना लघु सिंगुबदा फंगबा पांबी अरेंबा क्रॉप रेसिड्यू सिंगसिदगी मतौ करमना खोना कानाबा इनपुट क्रॉप रेसिड्यू सिदगी खोना मैन्योर अद एफओएम ना साबा सिंग साबगी ट्रेनिंग को मसो पाखतचगी कैंपेन असी खोना तिमदे 17 दगे अक्टोबर डेट 2 तौबा असिदा बेनिफिशियरी 494 खोना काना फंगनख्रे ngasi paugi mi famatuda kebi ke thobalgi farm manager Dr. W Jiten yauna atai staff singsu sarugyaki Impal West district ki Sengmai SC ki manung chana leiba kurkhul napang leikai ward number 1 amadi moibung khunau leikai anigi lamgi nabasda local MLA haikam dingoga mari amata leinade moibung khunau gi miyam na hiramasda MLA gi ming pakshilakpasi yumpham yaudabani haina ngasi kurkhul lamkai kethel da pangthokpa paugi mifam amada kurkhul makha leikai dagi thingujam bimolini na phongdorakle thingujam bimolini na makha taratuna kurkhul napang leikai ward number 1 amadi moibung khunau leikai anigi lamgi chayenabasi lisingani mapan dagi haurakibani loinana hon sabasi noina sigi section jam nifu mari close
ani chatnaduna thamkhibani handak chahi ki April tha horakpada laikai ani asigi manungda cheliba turel asi phunjilakpadagi April ki tang 13 ki tang 18 phawgi manungda kothoknana ba haibada yanaraktabadagi Imphal West DC da mari leinaba application kaya su thakibalai haukiba me thagi tang 18 da chay nariba mafam asida Imphal West DC na eviction order thorakpaga loinana eviction tawbalakpada moibung khunawgi miyamna official sing adubu thattuna changan khidabagi thodok su laikre DC ki maikai dagi su moibung khunawgi miyamda lising chamapal humfu gi map ki matungina mafam asida eviction tawbada moibung khunawgi crematorium amadi community hall turel कोट पदा यावखिबा याबगी फिबम लेरे मरम अदुना laikai ani yasnane naba purakpana phagani haina DC ki maikaidagi pawtak pirakhibasu laikrabane adubo moibung khunawgi miyamna hairibasi sugya yadana leirakpani masigi ona tainabada DC Imphal West amade local MLA da maran season basna achumba oibe yaroi moibung khunawgi miyamna lenga ki maikaidagi community hall ase kanbagi mahutta eviction tawbada yare haiduna khujeksu piramkhibalai Kurkul gi miyamna moibung khunawgi shokliba mafam amadi community hall asibo kanba pambadagi local MLA da nakal anigi miyoi sing kauraga yasinaba puraknanaba honabiyu haijarubadagi nakan animaki miyoi sing unarabasu yanaba purakpangam khide MLA na nakan animaki miyoi sing da government amadi department na paikalakpa amadi leblakpa warepta laikai anina yaraba hangbada nakan animaki miyamna yare haiduna loishna kibani masida local MLA na nakan namagi miteng da laikai amatada tongshin balaite laikai anigi yanadriba asiga MLA ga hiram amatada mari leina de hainasu phongdokhi Kon sabasi noina tinghobra hangeba tisina ada koina thingdamnena thingdena dum khumeba adudi saba matamda thingdrabanena honsi kanbirase haibaso haeba ada honsi kanbirase na haibasida akoi kaim khumde ada moisina hondu dangdi kanbira mo haibagi mahuta 1960 gi asum badu da kotpiyo na khumeba moina adumai khumeba aduga haujingna garsangi mami wangna taye khole moina video nungde thagale office ki aran basu kaim laiteba moidi yam kolan ningdeba moina sam nungai jadeba koi hearing ahum lak tawbasi adum haireba noi gi hol ji soe hol ji sokpanena hundung turen mathakta leibanena mangani property se aduna noi lekai ani yanau haibasida moina suk ya te khangde ada hauji honorable MLA da maran khara sijin adagi office ki kaino da maran khara sijin tawraga sum leibase akona pamdeba Bhot Chor Gaddi Chorgi Matangda Chathariba Nationwide Signature Campaign ki saruk ama oina Singzamai Block Congress Committee na sinduna Singzamai oinam thingal da leiba PCC member oinam Roman gi yumda Singzamai Block Congress Committee ki President Katrimayum Nimitana haudokre ngasi signature campaign haudopagi thorum aduda PCC member oinam Romena haukiba chahi 15 sida vote huranduna BJP na lengak paiduna lakrabani makoina toramba aranba thabak sing ase Congress ki luchingba Rahul Gandhi na khanglaktuna India da leiriba miyamna makoi gi mayokta yaningdaba phongdokpo oina chatharakhiba signature campaign gi saruk ama oina singzamei miyamna su yaningde haiba utpo oina thorumasi pangthokpani haike India da nasi akoi BJP na tawriba sasan da vote hura laga kaba seitra ngasi asuba yade haibo karo se timje masiga lona na koigi India ge ba sak na ba Congress ki leader koigi opposition leader Rahul Gandhi ji ra asumba bajaba timmo thokra nasi India ge mafam khudi makka yahonje haiba pandam golona tawjabni aduna nasi singapore pro Congress na sinduna nasi ke sumba vote chor gadi chor hebse jo apoi tawde ada bai thong amani haina apoi tawjabani aduna ngasi ayuk pung taruka minit tara muk chatpa matamda Manipur da Richter scale 4.7 gi changda yuhar hakre okna puba pungphamda lingi khongchat londa yuhar habana apha phata animak yanai angamathaugi machamasu angamba makok mari soi nai tabapi maihau langpok kali anayek toiba piri kanglaipak asida aki akhang thoktanaba maisa langba awa ana thoan biganu haiduna lining thau sanamhi amade imalai marel sidabida athen pot kachatuna thongni bana laibaki yaifaba athoiba oigani haina lining thau sanamhi temple board ke Khenchonglon sanglakpa tongbram premjit maiteina thadorpa cherol amana phongdorkli
Lions Club of Imphal Global International Lions 322D na ngasi hangang dalaiba iputhau marjing da jananeta hizam irabot ki chama kunga mapan suba birth anniversary ga mari leinana uchara kaya thakre tree plantation aduda Lions Club Imphal Global gi Vice President Wan na uchara thakiba sing hingbagi chang kayam yamna हिंखिबगे हाइबा खंगद्रे लेंगांगना उचारा थाबसी हिंगहनबगी प्लान अमदे अमगी मखादा थारबदे हेना एनवायरनमेंट दसु कानब ओइगने ngasi फावदा उचारा मयाम अमा थाख्रबसु हिंगबगी चांगदे यामना वाटली खले कनानासु सर्वे तौबगी रिपोर्ट तादे अदुना पॉलिसी प्लान अमा तौबिरबदे हेना महि यानबा ओइमिनसी हाइखि उताबी मोता उचारसी कबा हिंगते हेबदो मदी प्लान में सेंबिरगदी अपन मसी थाजिबो लेबांग थारिबा क्लब ओनेसन मैम थारिबो सिंजे मसीगी मई फंगदने उचार थाबी मोता उचार से कबा हिंगते हवा दुम प्लान मा स्कीम तो बियो हैना हाइजरी Leimarol Lamjing Khongi Chai Kuntraga Manga Mapung Parakpagi Ningsing Thoram Leimarol Lamjing Khol na Sinduna Achan Bigay Mayay Lekay Akham Lera Community Hall da Pangthokre Leimakon ki General Secretary Ayakbam Chanu Nganthoi Bina Leimakon ing Lishing Machamapal Marbudra da Sapong Lakibani Matam Aduda Irebak Amasung Kunai Asibuk Kannaba Sapong Lakiba Loop Leiramke Loop Asina Lamdam Asibuk Kanba Amasung Nupi Kunai Basu Kanbada Thaudang Law Nanaba Sapong Kibani Tanka Kayada Sapu Kaya Amanupi Kunai Mayok Nake Loop Asina Lamdam Asigi Janura Singdagi Horaga Iramdam Amade Kunai Asigi Aipanaba Jahi Sing Kayada Tabak Pakat Lagalakli Haiki Manglomda chakhatpa khunai amada aikoi mangduna aikoi gi thodang sing charuk yajana bhonaba matamda leimor lamjing ko lemakon manipurna lekai da leiba ise inauk sing ngasi gi haurak liban pi macha kaya da aikoi gi punsiron bu masak takpa aikoi gi lengak lon bu masak takpi ba aikoi gi chen thong gi phibam phagatna bhona minaba sugumba kaya sing ase ngasi aikoi na taudana ngasi mak lebak myam gi mamang da thokcharaktana ngasi maksu asan bigai Asham Lampak ki lairiba community honda aikoi kuncha ga mangarak suba adum makhan gi aikoi gi foundation de che ngasi lebak miyam lekai ga punna pangthok minajariba sin Swas Nari Sangsad Paribar Abhiyan ki meeting Makhada Iboyaima Hospital and Research Center Amade Lion Club of Imphal Leimarol Lion Club of Janura Lions Club of Imphal Golden Pride Takhelambam Youth Club ka puna khusham naduna mega health camp amangase Kwakachal Takhelambam Lekai de Leiba Takhelambam Youth Club ta pangthokre Jama kunga mapalak subahizam irabot mapok kumunga mari lenana pangthokpa mega health camp aduda tongan bakhang hairaba doctor singna analaying chathaki World Heart Day Lisingani Kungamanga Gitauram District Health Society Thawal Amasung Non-Communicable Diseases NCD Cell Anina Numit ki Mangal BLF MSRLM Nepra Company Awang Lekai ga Kusham Naduna Puna Sinduna Nepra Company Awang Lekai Community Hall da Pangthokre Tharongi Sarokama Oina Pangthokiba NCD Screening Camp Amasu Pangthoki Mathau Taba Hidak Langthak Singsu Lemna Yenthoki Ahal Oiraba Oirabi Singdasu Hand Exercise Bowl Amasung Working Stick na Chingbasu Yenthoki DC Thawal Hana Kamaina Aikoi Community Kudingi Kaman Oiba Culture Amalai Madude Ahal Oiraba Singbu Ikai Khumna Biba Haibasini Maram Asna Aikoina Ahal Singbu Luna Tausi Makoi gi Haksel gi Phibam Ningthineng Sinbisi Haiki Wangang basu later roy, ada kari gumba hiding basu later roy, ada suddenly ekoi si penina, ada most dangerous ay wakandi ko ay na loza basen dangerous death di heart attack to raga, aduna ekoi si sige kimi sila don't miss a beat high bedo ekoi ke heartbeat se talk raga di miss si re aduna ekoi sexy na tawga ba ekoi ki haksang phanana bagi I wakan londo to aga ekoi haksang se sexy na thamse habido mayam da haijage Art of Living Manipur na Sinduna Haukiba Thag Asigi Tangkun Gani Thoidage Manipur Central Jail Imphal Amasung Sajiwada Chatharakiba Chayol Amagi Oiba Prison Smart Course Loisin Bagi Thoram Manipur Central Jail Imphal da Pangthokre Course aduda Sajiwa Jail gi Nupa Inmate Marfu Amasung Central Jail Imphal gi na Nupi Inmate Kuntraga Mangana Sarukyaki
Seloi lamngai ching thelo sipi lokta laiba nongpok chingu thong mitei laikonda imalesem inat loisang panthau isai kon lungna sinduna chatharakpa panthau sanglen laipung harau thongni irat ke ngasi Nepal ni janba numita senkok chenyai yenbagi thoram pangthokre senkok chenyai layoraba panthongna yen thokhi laikol nungda yorokpa ngamdaba lapna leikraba singbusu yaipa thaujal pibinaba thongni ke Thauranga mari lainana layoraba panthongna mioiba khudingmak lakpa matamda karisu purakte hankiba matamda de senport kaya pukhigane senport ama laknaba senkok chenyai lehendaba yade mioibada lakpa seldi lakpa chatkiba tawduna laigani tungduna lairoi haiki Nair Institute Khanapara Assamda MBA tamba Joseph Serto Maring Mantak Kuldagi Mairoi asibu sakhangdaba mioi kharana Purambadagi Guwahati Apollo Hospital da laikannaba ngamdana laikhidabada Com Tribe Organization Valley na awaba phongtokre Organization asina Assam government amadi Manipur government anina maraleba mioi sing phaduna matik chaba chairak pibiduna matungda asigumba pamdaba thaudo asi amona thoktanaba honagadabani haire Sagolmang Ireima Imagi Laibungda ngasi Khunja ahum Sagolmang Wakhong Khewa Company amadi 68 BSSB ga khushamnaduna Laibungi amot akai sing sengdokre Sangnai aiba Kabiras Moirangthem Rajena Chaliba Thasigi Kunga Mapanda Khanghaudana Laikhidabada Thaubal Writers Association Khorjai Rol Khut Marup Thaubalgi members singna ngasi awaba phongdokpagi mifam ama lub asigi office ta pangthokre lub asigi president Laishangthem Birana mayai tangbal lauduna phamkiba awaba phongdokpa mifam aduna laikhidraba Kabiras Moirangthem Rajen gi thawaina Lairam lenda ingna chikna lairunaba minute ani tumina leptuna thongni ke amade laikhidraba gi mung manungi awaba da su saruk yari haina phongdorkli loislakpada maroiba pau amukana pisari Lamyan Bahizam Mirabot ki chama kunga mapalak subaning sing numit ngasi mapam kaya yauna mapalam yauna mapam kaya da Pakistan na pangthokre Housing wariba Manipur ki phibam masida political party ki khenaba thamdana punna thabak tawminaba mathau tai haina hana ki chief minister and Biren haikre Save Shirui Lily campaign hodokre Amadi Lengak si law and order ngak pangamdre miyam gi khandaba lengak ama oire haina Kakching Kendra gi ex MLA Y Shushandran haikre Oziki oina de ISTV na pijaba pau matang salojare ning tabiri besing bomukan